Okta African Swine Fever Nabagi Chang Hantharakle RK Khogendrajit. Haukibo October Thadagi State Sagi Tongan Bamapamda Okta Naba African Swine Fever Sandorakiba do Hauzik Ingsilak Pagaloina Laina Asi Sandolak Pagichang Yamna Hanthare Haina Veterinary and Animal Husbandry Ge Joint Director Planning Dr. RK Khogendrajit na Pongdokre Ngarang ayuk sanjen thongda leiba Directorate Office na pangthokiba paugi mifamamada Dr. RK Khogendrajit na hai State asigi district kharada oki laina naraga de chama da chama adumak sigan balaina African Swine Fever sandorakbadage National Action Plan ge makhada paikhat protection thorang sing ngakna farmer sing na chatmina sing October 12 da confirm tawkhiba laina ase laksinaba National Action Plan ge makhada piba guidelines sing ngakna satpaga loina na Rapid Action Team humpuga mari semlaga laina ase laksinaba department ki maikaidagi kanna honaduna lakle mahak na hai ngahan fawbada Epicenter masing kungamapan da hanthakre punna ok lisingamaga chatruk taraga taret halaga fumjinkre aduga oki machinja kilogram lising taraga humdoi chatruka kuntraga marisu fumjinduna mangankre department na lakwatliba khongthang yengsinba oina Joint Commissioner Vijay Kumar na lusingba Central gi expert team ama laktuna spot verification tawkhibaga loina na lakwatliba action plan sing amuga na review tawkre Mahak na haiki department asigi minister Khasim Basum amade secretary na laukhatliba khongthang sing kupna monitor tawbaga loina na review meeting pangthoktuna yengsille staff singsu suti numit haiba leitana kupna yengsillaga leire farmer singi maikaidagi su department na paikhaliba control and containment da mateng pangsinbadagi hauzik laina asi sandorakpagi chang hantharaktuna control tawbagi phibam da leire African Swine Fever asi haukiba ing lisingani kunda laibak asida changlakhibane Laina asidagi ngakthoknaba hauzik phawba hidak puthoktre maram aduna laina asi naraktanaba amade naraklaba matungda lokhatkadaba section thorang singi matangda farmer singda awareness piraga lakle department ki maikaidagi su athuba matamda action plan amasu puthoknaba thorang tawri haina Dr. RK Khogendrajit na phongdokhe